Image PAODAM miyang tabiri basingbo surbalana kurumjari nasagi maroi bapau pizari. India da COVID-19 ge active case lakh kumapan lising kulumdoi chamri oiri. Lengang na semgat sagali ba oxygen plant sing athubada mathau tauba hauragani haina Jennings ki medical superintendent Dr. KH Lokeshwar na phongdokre. WhatsApp group Voice of Kakching amasung Volunteers of Disaster Relief Forum anina oxygen concentrator ani DC Kakching amasung CMO Kakching da kusinakre. Loinana containment zone singda leiba imung singda mateng leptana pinari. Pangmucha kaina pizadringai mangoinana. Jackson bahaiba asina khwaidagi faba ngaklo amani ekhoi khuding COVID-19 ge anishuba wave pu lanthengna bada lengakna piriba Jackson thorang sing yumjum dagi maram leitana chathokta tangai fadana chathokpa tarabasu face mask soidana upa social distancing ngakpa miyam punbagi thabak sing thadokpa khudsa hand sanitizer natraga sapona toina hamdokpa loinana COVID-19 vaccine soidana kapthokpa na chingba kaubiganu. Pangmucha kaina pizari. Malemgi oina hauzik faubada coronavirus na miyoi karor tarataruk lakh humfumathoi lising kuntramathoi chahum nahankhre active case na karor taruk lakh ama lising marifutara taret chahum humfutaramathoi oiri nabadagi fagalakibana karor tara lakh kunmari lising marifutaraamathoi chahum yankainithoi leikhidabana lakh kuntramari lising nifunithoi changa humfutara taret ni hauzik faubada virus asina khwaidagi chaitheng nanglaba leibak ase US na oiri leibak asida hauzik faubada case karor ahum lakh kuntranipan lising humfunithoi chahum marifutara nipan thengnakre active case na lakh yankainipan lising yankaimapan changa humfumathoi ni nabadagi fagalakibana karor ani lakh humputara humdoi lising marifutara mapan chamri kumapan amasung leikhidabana lakh taruk lising ahum chamri chupna nipani anisubada Indiana oiri leiba asida hauzik faubada case karor ani lakh humfunithoi lising marifumapan chani marifutara thengnakre active case na lakh kumapan lising kulumdoi chamri ni nabadagi fagalakibana karor ani lakh kuntra lising humputara chahum humfumangani Laikhidabana lakh ani lising marifutara manga changwa kunmangani ahum subada Brazil na oiri hauzik faubada leiba asida case karor ama lakh yankaimapan lising humputara chamapan nifumapan thengnakre active case na lakh taramari lising kun chanipan nifuda lairi nabadagi fagalakibana karor ama lakh nifumathoi lising ahum chanipan amasung laikhidabana lakh mari lising nifutaru chahum supna mapani India ge oinasu Maharashtra state asina hauzik faubada case lakh yankaimanga lising kuntaret supna marifutara nithoi thengnaduna ahanbada lairi state asida active case lakh ahum lising humfumapan chatruk humputara humdoi nabadagi fagalakibana lakh yankai lising humputara chanipan supna ama amasung laikhidabana lising marifutaruk chatruk taranipani anisubada Karnataka state oiri state asida hauzik faubada case lakh kulumdoi lising humputaret chatret nifunithoi thengnakre active case na lakh manga lising taramari chani yankaimapani nabadagi fagalakibana lakh taranipan lising kumapan chani humputara tarukni laikhidabana lising kunmari chani supna taretni ahum subada Kerala state asina oiri hauzik faubada state asida case lakh kunithoi lising marifutara humdoi chatruk kuntranithoi thengnakre active case na lakh ahum lising taruk chatre taramapan nabadagi fagalakibana lakh taramapan lising humputara mapan chamapan taramapan amasung laikhidabana lising taruk chamapan marifutara marini Manipur Civil Service Association amasong ing lising ani taret ki IAS SCS batch ki officer singna punna Chief Minister gi relief fund da lupa lakh tara gi mamal oiba 50 D type oxygen cylinder sing donate tawkre donate tawbagi thoromda saruk yakhiba sing di Director Information and Public Relations Hais Balkrishna Director Social Welfare amasong MCS Association gi President Ngangom Uttam Additional District Magistrate Imphal West and Secretary MCS Association Yumnam Nelson amasong Joint Director Transport Dr. Mayengbam Beto Sarukyaki
Manipur paliba lengakna oxygen sing asida fataba yaudana angamba thakta hotnari Jenims Porompata install tawkraba 10 kiloliter liquid medical oxygen cryogenic tank sengwa sagat bagi thabak kana chathari mathang hapta dagi mathau tawba horagani haibagi thajaba lai haina Jenims ki medical superintendent Dr. KH Lokeshwarna ngasi akhanana unaba amada phongdorakli Mahakna hai lengak asina state sida laiba COVID-19 naraba miyosing layingbada sizinariba medical oxygen sing asida fataba machak yaudana kana hotnari lengak na tongan ba oxygen puthoknaba plan sing Impal East ki Janimsta Churchandpur district amadi Thawalda sem sagat libasing atubada mathau tawba horagani Janimsta install tawkraba 10 kiloliter liquid medical oxygen cryogenic tank hauzik semgat sagat bagi thabak chathariba sisu yamna atubada loishilagani Masi oxygen gi jumbo cylinder lising amachahong gi capacity oigani amaromda Union Ministry of Health and Family Welfare gi sentang makhada pressure swing absorption PSA oxygen plan ani su semgatle aten matam gi manungda oxygen puthokpa horagani aduga Churchandpurda oxygen puthokna ba semgatle ba unit ase minute amada liter chani puthokpagi capacity lay Thawal gi unit na liter per minute LPM chamagi capacity ni Tanza sida pandemic ase lanthengna bada hojikti state asina miyangi mateng kaya su phangba ngamle tongan ba kanglup lanai miyoi organization kaya na state pu support tawbaga loinana CM gi COVID-19 relief fund da su mateng pinarakli masigi mathakta CM da oxygen cylinder kaya su donation tawrakle haina MS Jenims Dr. KH Lokeshwarna phongdorakli Oxygen is required for all the patients which is coming in our hospital, whether it is in a very serious condition or in a moderate conditions. Because people, because of the fearness, they are coming to our hospital. As of now, every day we are dealing with nearly 200 odd patients and who require oxygen. And few of the 20 patients, they will require high oxygen because they are on the ventilatory supports. But luckily, we are going to have a boon which is going to be established by the liquid medical oxygen and this will be having a plant here, a capacity of 20,000 liters, and another one is that this can produce about 1,300 D type of cylinder. This is the capacity, and that will be giving direct to the wards, will be through the dedicated pipelines. So this will be a good, or rather a boon to us to meet the exigencies in the need of this hour. COVID-19 narabasing na oxygen mathau tarakpa matamda mateng oinaba Voice of Kakching VOK haina mingthonba WhatsApp group amasung Volunteers of Disaster Relief Forum BRDF adina miyamna khaigatnaba senfamdagi 5 liter capacity oxygen concentrator ani DC Kakching di gangmai amasung CMO Kakching Thodem Ranjit anina anigi kuthangda COVID care center da thamnanaba kusinakre oxygen concentrator ani adu ngasi DC office ta pangthopa kusinabagi thoram aduda KSS Surjit advisor BRDF na hai lengak nasu COVID thengnanaba thabak thoram kaya ama lokatli miyam nasu angamba mateng pangduna laichat asi muthatnaba hotnabada mathautai COVID ki anabasing da oxygen watpagi awaba kaya asi yengluraga ahanba oina oxygen concentrator ani asi mateng pangba hobani Kakching district ki oina assembly constituency mari Kakching wabagai hianglam amasung sugnu gi apunba oibanina hauzik oxygen gi khudong chaba fanglaba famung tara taruk khaktang laiba asisu famung kunthra da henganabasu lengak na hotnabiu amasung assembly constituency mari asigi MLA singnasu lengak ta takna biduna hotnaba yabasing su hotnabiu haina phungdoki Surjana makha taradana hai Kakching district ase COVID ki hotspot ama oirakli ba seda COVID ki anabasing bu kanbada khara makai mateng oinana ba Kakching da laiba community health center CHC Kakching ase da mathau taba specialist Dr. Singh atuba matam da thabir u haina lenga ki pokning chingsilakli At least Kakching higher secondary laiba kano se koi oxygen cylinder ki capacity koi bed se 30 de hengal halagadi akoi khudek kan hengal laiba ma ki tight COVID ki tai si kita koi mayong na bada kano to gani district dan laiba assembly segment marigi honorable MLA singna lainga ka madugi kokchung chin na bire harga atu bo matamda oxygen hengal hanaba aduga CIC Kakching ki wale ba yaman darka ta mathau ta ba specialist LS medicine argaini suglai laitri bese masi yam tuna lai hanana ba oxygen concentrator sinna bagi thom silorga lainga ki puning ching sinjari
VOK amadi VRDF anina miyamdagi khaigatnaba senfamna lenga ke ayabat logduna Kaching district ke CCC da thamnanaba oxygen concentrator ani kusanarapada miyam gi thongna amasung mateng adu district administration Kaching amasung district health society Kaching gi mahut sinduna digangmai DC Kaching na thagat pasu phongdoraki ngasigi oxygen concentrator kusanabadu da district surveillance officer Dr Kiran amadi VOK amasung BRDF ki masak naiba thomising su saruyaki Voice of Kaching and all the volunteers, civil service, civil organization of Kaching for helping the district administration in time of this pandemic. I'm looking forward more help, more coordination from all of you, and let's try to defeat this COVID-19. Thank you. BJP के नेशनल प्रोग्राम सेवा ही संगठन की मखादा MP राज्य सभा मणिपुर के निंगथौलाई सेंबा सना जाउबा MSME के नेशनल बोर्ड ओरिबा रोबिन ब्लैक की amadi BJP langthawal mandaga punna kusamnaduna langthawal kendra gi containment zone laukthokraba imung kayada chana thaknaba tengbang potlam kaya khusnakre MP Rajya Sabha Manipur gi ningthaulai semba sana zawbana luchingduna MSME gi national board member Robin Black ki BJP langthawal mandal gi president su oiriba Lelong Imphal West Municipal Council gi councillor Maibam Joy Kumar councillor se gi hanagi chairperson Lamabam Lanmani Oinam Thingel Gram Panchayat ki pradhan Thongam Darana chingba Miyo kayana luchingduna PPE kits hand sanitizer face mask yauna nomagi changdaba yadraba chana thaknabagi tengbang adu club ki thaumisingda kusinaki makhatana MP Rajya Sabha Manipur gi ningthaulai semba sana zawbana luchingduna khongnang phaidek bida leiba imung kunipan gi damak laikai aduda leiriba Friends Union Club ki General Secretary Waikhom Amuchok maitena luchingba mihut kangbu amada tengbang potlam sing kusinaki Tungda MSME gi National Board Member Robin Black kina Kendra segi Naran Kunjin Mamang Laikai gi Yumthong Taragi damak Lelong Imphal West Municipal Council gi Ward number 7 gi ex councillor Thongnauzam Anil da Potlam Singh Kusinaki amadi Langthawal Kunjagi Yumthong Tarahumdoi gi damak Divine Life Club da Sinaki loinana Kaibung Oinam Laikai gi Yumthong Marigina SUC gi Thongmi Singh da Kusinaki Manipur Sarkar के Works Power IPR RDN PR Minister Thongam Bishwajit के मियंग मखादा थोंगजु केंद्र के वार्ड कमिटी के मेंबर सिंगना थोंगजु केंद्र के मनुंग लैबा कोविड लाइचटना कंटेनमेंट जोन लाउथोख्रबा इमुंग कयादा नोमगी चंगदबा याद्रबा चाना थकनबगी तेंगबांग पोटलम सिंग खुसनख्रे मिनिस्टर बिश्वजित के मियंग मखादा चथदुना लाकपा तेंगबांग की पोटलम खुसनबगी मखा चथरकपा ओइना वार्ड 5/33 अमदी 5/18 के कमिटी के मेंबर सिंगना थोंगजु केंद्र के ओक्रम चुथेक्ता लैबा कंटेनमेंट जोन लाउथोख्रबा इमुंग कयादसु चाना थकनबा तेंगबांग की पोटलम सिंग अदु हकथेंगना चतुना कोविड के SOP ngakna kusanaki hairi India के प्राइम मिनिस्टर ओइरंबा लाइखिद्रबा राजीव गांधी लाइखिदबगी चाहे कुंट्रा सुबा निंगसिंग थौरंग मरी लैनना खंगबो असेंबली कॉन्स्टिट्यूएंसी के अमत ओइना लमदिंग हायर सेकेंडरी स्कूल लमदिंग दा हांगलेबा कम्युनिटी होम आइसोलेशन सेंटर CHIC दा तेंगवांग पोटलम सिंग खुसनख्रे सेंटर असिगे सु चेयरमैन ओबिरिबा MLA खंगबो AC सुजा कुमार ओक्रमना मसामक लाक्तुना सेंटर सेदा मथौ तौरिबा वॉलंटियर्स स्टाफ नर्स अमदी सेंटर सेदा लैरिबा इनमेट सिंगदा चकलेन जाउना हिदाक लांगथक मास्क हैंड सैनिटाइजर अमदी सेंटर असिबो चलाइबदा हेना खुदोंग चानबगीदमक हाइदुना ऑक्सीजन कंसंट्रेटर अमसु कुसिनख्रे MLA ना सेंटर असिदा तुंबा चाबा खंगदना कथोपगा लोइनना मथौ तौरिबा वॉलंटियर्स अमदी स्टाफ नर्स सिक्योरिटी सिंगबो पुकनिंग थौगतपगी वहाई सिंगसु फुंदोकलमकी अमसुंग खंगबो AC असिगी मियामनसु COVID-19 गे अनिसुबा वेब असिदगी हेना चेक्सिना लाइबियु हाइनसु पाउजल पिरमकी Manipur Pradesh Congress Committee amadi Khangabok Block Congress Committee na angamba hand sanitizer sing pandemic siga mari laina kitang da sumateng oina ba koi tawulak masida mateng tawulak sabani hand sanitizer multivitamin adagi mask kharaga leiba volunteer mayam sing aduga leiba inmate sing sigi haib tare aduga koi oxygen concentrator su koi in case darkar lai agadi mafam sigi oina kana kana tawjamne ngasisu haingang kendra gi manung channel laiba laifam khunau gi COVID-19 positive oibadagi containment zone lauduna laiba imung singda jilla parishad member amadi LKYDA club ka
पुनः खुसनरगा नोमदा चंगदबा याद्रबा चाना थकना पोलमसिंग येंथोक्रे येंथोकपगी थोरम अदुदा LKYDA क्लब के जनरल सेक्रेटरी ngasekpam rakeshona phongdorakpada laikai sida noma covid positive oirakpa manipur gi oina su masing hengalakpa si yamna cheksinningai oi maram aduna laikai asegi leirakhulakta dukan fambasing matam kharagi oina athingba thamle laikai da mitop changba thingle yum kai sabasu athingba thamle aduga devakarma asi ana yaurabasu club ka tana biraga sarkarna piriba guideline gi makhada pangthokpinaba hotnaminase Kanagumana nomada changraba yadraba polam sing darkar leirabasu LKYDA club ta phone tawbiraktuna mobile ge khuthangda apama polam sing order tawbiraga lawbiba yagani aduga dukan famba athingba thamliba asigi mayokta kanagumana dukan hanglamba thoklabadi aini mateng lawjaraga chairak pijagani haina phungdoki Sugunu Assembly Constituency के तोंगान मफम सिंगदा COVID-19 के अनिशुबा वेब असिना कंटेनमेंट जोन दा लैरिबा इमुंग सिंगदा चाना थकना पोलम सिंग सोशल वर्कर के एच इबो यामना मतेंग पांखरे Assembly Constituency के मनुंग दा लैबा वांगजिंग खुनौ अमदी वांगु संदंखोंग की कंटेनमेंट जोन दा लैरिबा इमुंग कुंट्रा मंगादा तेंगवांगे पोलम सिंग खुसनकी अमरोमदा Assembly Constituency के कोरसान ताबी के कंटेनमेंट जोन दा लैरिबा इमुंग सिंगदा Standard District के Tonsen Tampaki Authority के Secretary Laivon Moses Kom amadi Village asigi hanagi Chief Laivon Premna COVID na awaba taraba imong singda Jingmi tami amatani haibagi wakhalonda tengbang polam sing khusinaki Manipur film ki taibangda arangba thawangum nganbiramba cinematographer iromai pakna khanghaudana laikhidabada Cine Directors Guild Manipur na awab phongtorakli laihoriba imong manunggi awabada saruk yabaga loinana laikhidrabagi thawaina mapugi laikolda ingna chikna pothaba oirasanu haina Cine Directors Guild Manipur ge Secretary General Ojit Babu ningthaujamna press ta thadorokpa cherol amada hairi Ngasi All Manipur Primary Teachers Association ge Working President Naurem Devjani na thadorokpa pau amana phongdorokpada Oja Sangge Association amana COVID-19 ge second wave asegi damak laingakta Department of Education AS ke makhada lairiba primary Oja Singdagi higher secondary ge lecture fawagi thakta lairiba Oja Sangge me thagi nomagi salary donate tawnaba warep lawri haina pauche singda uzai masi tabada angakpa poi haina phongdoki Makhata na haikibada Department of Education AS ki makhada primary thak tagi hauduna lecture thak phawbada tungan ba masagi association natraga lupsing leijariba asida kanagumba association amatanasu karigumba wafam amata hairamdana tahana oja singna donate tawbagi warep lawi haina phongtorakpasi leibak thibani haiki ahanba COVID-19 haurokpadasu oja sing chief minister ge relief fund da donate tawjaki ngasi luraba matam asida hojik paliba lengakna miyamgi damak khanna thabak tawriba sida ekhoisu angama mateng pangduna leijaribani loinana asoiba ROP ge salary fangduna leijariba ase soidana lengakna semdok pirakani khanna leijari haina su phungdoki Indo-Myanmar Asian Highway 1 affected committee Chandal amadi Tengnopa district na palegi Thamna Pokpi dagi More Fawbagi lamgi affected oiraba singi phangpam thokpa singi chapchaba listing asibu pithopinaba haiduna hanagi Tengnopal amadi Chandal gi Deputy Commissioner oiramba Mayanglamba Rajkumar amadi Chief Minister da memorandum pisinduna khangan khrabasu ngase fawwa lenga ki maikaidagi pakum amata khangalakna laithokpa asegi damak lakleba tha asegi tanguntra fawbagi manungda committee asena taliba demand asibu thabak oina paikhataba tarabadi Asian Highway lambi asida thabak suriba project sing thingjilagani haina committee asegi spokesperson oiriba Swami Tholung na phongdoragli Imphal More Lambigi Lokchau Village da famkiba committee asegi mifamda Swami Tholung na makata na phongdokladuna chahi asegi February tang mari da hanagi DC Mayanglamba Rajkumar na committee asegi chairman amadi secretary kauraga committee asegi demand singi list pithoklage haiki adubu numidang pung 3 fawba mahaki office da pamhalaga ngasi di thengkre listing adu khara semdoklaga kona pirage hairamlaga ngasi fawa piraktre thodo asegi matang dasu yaningda ba phongdoktuna March ke tang 15 da press conference tawki loinana Manipur gi chief minister dasu memorandum amasu pisinkhibani adubu ngasi fawa CM na tabidana lairi amadi DC nasu action amata lokhatana lairi maram aduna me thagi tang 13 fawa gi manungda laingakna waroishin ama puraktaba taragadi Asian Highway asegi makhada
ꯊꯕꯛ ꯁꯨꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯈꯨꯗꯤꯡꯃꯛ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡ ꯌꯥꯎꯔꯒ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ Conducting another meeting, we held another meeting there at Kongang, and we resolved that if the government failed to take any initiative or any necessary action, we are going to launch an agitation in which we will block or we will stop all the development work which has been undertaking of this AH1. Class 12 amasung professional course sing da mingchanabagi entrance examination sing karamna pangthokadagi haibagi matangda khananaba states UT punamagi Education Minister, Education Secretaries amadi State Examination Board singi chairperson sing loinana stakeholders sing apunduna high level virtual meeting ama hayeng pangthokadauri Union Defence Minister Rajnath Singh na meeting adugi chair logani Union Education Minister Ramesh Pokhriyal Nishank Union Women and Child Minister Smriti Zubin Irani amasung Union Information and Broadcasting Minister Prakash Javadekar su meeting aduda saruk yagani hairi Mahiroi Singh amadi Oza Singh safety and security ki matangda khalaga meeting adu khanagadauri COVID-19 laichatna maram oiraduna State Education Board CBSE and ICSE na class 12 ki exam yaithoktuna laklibani National Exam Conducting Institution singna professional course ta mingchanabagi entrance exam kayasu yaithoknaduna lairibani leiba asegi class 12 thagadaba Mahiroi Singh ki khalaga hayengi meeting na warep kaya lorokpayai hairi Leibak mufam khudingmakta liquid oxygen LOX puna bagidamak Ministry of Road Transport and Highways na akhanaba thorang ama lokat kadauri CMBR 1989 gi rules ki matung ina matik chaba training phanglaba train driver sing khaktada license piraga LOX truck sing thowan gadauri train tawraba driver chawanga gi oiba pul ama semnanaba Union Transport Ministry na state amasung union territory singda khangankre mathang thagi tha ani gi manungda driver gi masing chawngadagi lising ani chawng yauhangani hairi Logistics Sector Skill Council LSSEC Indian Chemical Council ICC National Skill Development Corporation NSDC and Medical Oxygen Manufacturers ki matenga loinana tawgadaba training gi matangda su tanagani hairi COVID-19 gi anishuba webna maram oiduna Kakching district dasu containment zone lauthokibadagi Kakching bazar gi oiriba saktam Meeting was among the face of the Mam Pundaba, and I was getting cut from the way to go. I came emergency in the supplement of the Tanguato. Yarana was another than I got it over. Aroibada Mariba Pa Umhana Pizari India da COVID-19 ge active case lakh kumapan lising kulumdoi chamri oiri Lengang na semgat sagaliba oxygen plant sing athubada mathau tauba horagani haina Jennings ki medical superintendent Dr. KH Lokeshwar na phongdokre WhatsApp group Voice of Kakching amasung Volunteers of Disaster Relief Forum anina oxygen concentrator ani DC Kakching amasung CMO Kakching da khusnakre Loinana containment zone singda leiba imung singda mateng leptana pinari Ngasigidamaktadi paudam matang sida loijari miyeng tabiribasingbo amukana khurumjari